Mamang Chahi ki January Tang ama Phaobada Manipur ki Nupi Police ki strength asi 1953 Phaoba Leikhi HAINA Ministry of Home Affairs ki Minister of State NITYANAND na PHONGDOKKHRE ngarang phongkiba Lok Sabha ki mifamda Minister NITYANAND na pikiba iba pau khumasina hai Indian Constitution ki tarit suba schedule ki list ani state list police asi state subject ni maramaduna nupa nupi ki khena bathamdana manupi police sing hena recruit toba haibasi state government amasung union territory ki administration singi mathawni center ki maikai ki su state amasung union territory sing nupi police ki strength asi chada kontraum no yongna ba kumja lising ani tara humdoi lising ani tara mari lising ani tara manga lising ani tara mapan lising ani kunga mathoi lising ani kunga ni thoi amadi lising ani kunga humdoi ki april amasung december thada advisory sing thok tuna khangan krei masigi dama constable amasung sub inspector ki ahang posting women constable amasung sub inspector on thong ba khangan ki balaire minister of state NITYANAND ki ai ba pau khumaduna makhata na hai Mamang Chahi ki January Tang ama Phaobada Manipur ki Nupi Police ki masing asi 1958 ni Manipur ki Nupi Police ki masing asi kumja 1913 ki January Tang ama Phaobada 1973 oiki aduga kumja 1913 ki January Tang ama Phaobada na 1958 leikhi kumja 1912 Phaobada Manipur leiba Nupi Police ki masing asi North East state singi manungda Assam amasung Nagaland gi hek mathangda khwaidigi yamba oire kumja 1912 January Tang ama Phaobada Assam ki Nupi Police ki masing ase 5,443 amadi Nagaland gina 2,994 oiki haina Minister NITYANAND ki ai ba pau khumasina makhatari